Lilong nungai ichaugi fibam luna lairi langol lai manai amadi khurai tinsit road tasu chingning khaiduna miyamda chauna awaba mayokna hale. National Highway number 37 Imphal Jiribam lambi gi port lane amadi sinam khulgi marakta lambi namthakibadagi pot chai puba truck sing chatpa yakidre. Chief Minister N. Birena Khurai gi ichauna sokalaba mafam sing hakthingna yengsingkre ichauna amanga ta thokan khraba singi yun saragani haikre. Corruption amadi fake encounter case chenaba singi mathakta laingakna akanba action lawgani haina Chief Minister Nongthombam Birena phongdokre. Hanagi Chief Secretary Ornab Kishore da Senja Thunjaga Mari Lenena Sirakliba Maral adu yumfam yaudabani hairi. Amasung Imphal East Police na Malemgi Kaithel da lupa lakh tara taruklomgi mamal oigadaba heroine number 4 ga konana chenaba miyoi fare. Mayamba Kurumjari adom ne yengbiribasi Impact News ni ai Pinky Okram na hauzik pungja sifawbagi maroiba pausing mayamda pizari. Lilong nungaida ningthi khong dam kaibadagi ising na thumjin khraba mafam sing haujiksu aruba fibam da lairi. Kai khraba dam asi semjan bidabadagi isingi ima hengalakli. Laingak na yeng changbidaba sida mafam adugi miyamna nungai hairiba mafam asi Manipur gi manungda chandrabara haina pendaba phongdorakli. Mafam adugi miyamna laingak ki tengbang amata yaudana masa masagi leijaba uwa puthoktuna relief camp saduna lehauri. Loinana matam kuina isingna thumjinduna lairiba mafam asida amuktang cheng hawai khara yelamki madugi matungdadi ngasi fawba tengbang amata fangdabana chaningai leitre thaknanaba ising leitre amadi toilet mafam khangdre ana ayek kaya yaure haina mafam adugi miyamna pendaba phongdoki. Nakal amaromda ningthikhom dam asi mari leinaba Singna mityeng changbiba ngairingaida isingi ima hengalakuna hena khudong thiba nangba yabagi akiba leirakpana nungai akoibada leiba miyamna araiba sel puthoktuna hauzik dam adu thingnana ba honari. Ahan bagi ceng ang share kg ama natragana thau kg makhai ama pawa ama sugum mateng parkpe henba makha tabada karigumba mafo phangdaba Manipur gi manungda ikhoi gi khulsi chandabra karigino haiba matamda sarkar dagi karigumba chapchaba mateng ama phobo phangdaba sina maram moraga ela I mayamna khaji makhona tangkhai ama chatho e aikoi da tangkhai am ni enbi re thakna ba ising si yamna ware adai cheng chak yamna ware aikoi lairi ba se phajana laibana tre tumpham chafam ahing nungthen khangdre aikoi losing si amohna uba yanana ba simbi baga loinana akoi tha ama hena jaga sida hanjan isau mari rak nangaga leibanina government na piriba relief material si amatik sa de jaga amadana akoi amangsang oiba jaga amdana ising amuk sokpa jaga amada khitang chathoga mu irujaba sumain tawriba port sida yam toina ising sida di konana ba pibiu akoi gi thaknana ba se na haibani PSCD gi Thoban district amadi Kaksing district ka loinana gari ama khak lei hai adugi gari duna district si yen ba thungde haibana chingba tongan ba responsible thaidokpagi phibam se tawbiganu khoi thaknanaba isingi damakta miyamna mamintagi mapi tahobadu mathu government gi mathakta tabo oigani aina hojul jari mafam masi khogi lilongi nungai kuno hari mafam adurani hari mafam masida isingi sauna nanglaba miyoi kya hoji yamna kudong chatba marakta mayok nari hoji miyam u phangbi ba si khogi tungan ba miyamna khogi mafam masida masana sajaba yelip kemta adugi matik awa khangduna lairi hoji fawda chan thaknaba madi thaknaba ising kya ma phangdabagi kudong chatba adu miyamna mayok nari Impact News na Manipur ke tungan mafam kuding makta isau tawre haiba hek tabadagi ngasi fawba yengchinuna lakpa matamda miyamna phongdorokpa si government gi maikai dagi matik saba relief materials amta phangde haiduna hojik pawda wakalakpa leptri adubu government gi side tagi di makhoi gi side tagi relief materials miyamna phangali haiduna leptana phongdokli ofam asi matang asi langni badi khogi Hairiba government na pitokhraba government na miyam gi dumak pikhraba relief materials singa se kada de chatkhra gi haibasini lonena khogi chief minister lenga asigi chief minister na
इसिंग चावद याउख्रब युमसिंग अनौब युम सागनी हाइना लौथोख्रबसु युम सारिङगी ममांगदा हौजि हौजिमक ओरिबा फिबम असि हाना यंगछनबिरगदि मियाम हेना साफगनी हाइबसि मियामगि थाजबनी हौजिकी ओनदि कैमरा पर्सन बोबोगोलरेना पाउरमजरिबा ए केटरमियम प्रेमचांद इम्पैक्ट न्यूज नुंगई हौखिबा अहिंगदा चुखिबा अकनबा नोंगना मरम ओइरगा खुराई तिनसिट रोड की मेगा मणिपुर स्कूल मनाक्ता चिंग निंखाइबदगी अयु अंगनबा मतमदा चथोक चसिन तौबदा ngahak अपनबा पिरुरे हाइरिबा मफम असिदा थौबाल मल्टीपर्पस प्रोजेक्ट की सरुक अमा ओइना वाटर सप्लाई साबगी थौरांग अमसु पाइखतलिबनी थौरांग असिना मरम ओइरगा चिंगदा पैसिंदुना थंबा लेबाकसिंग अदु नोंग कन्ना ताबदगी लंबीदा चेंथरखिबनी लंबी असिगी चौराकना फिट चनीरोम लैखोम लैनांगना पैसिंदुना लैखिबदगी चथोक चसिन तौबदा खुदोंग चादबा ओइखिबनी हाइरिबा प्रोजेक्ट असिगी थबक पाइरिबा कीस्टोन इंफ्रा कौबा प्राइवेट कंपनी असिगी थौमीसिंगना एक्सकावेटर न चिंगबा मशीन सिंग सिजिनदुना लंबीदगी लैबाक लैनांग सिंग अदु कोथोक्तुना चथोक चसिन तौबदी याहनख्रे अदुबु ngasai ayu akoi pung mari makai adagi kanna hona jadana excavator ahum mari adagi grader loader adagi gari koi 10 chaka je taren patara gi matakta thadara koi sangtok jabane huji huji phau yare lambi je loose oi lebang ni na ba maji matakta nong tasalaba adi matakta ising laskalaba adu gadi amu puningai hai hai ba gumje लांगोल की लाई मनाई रगाइलोंग खुलदसु चिंग निंखाइबदा युम कया चेंथखिबदा नतना युम कयासु खुदोंग थिनंगाई ओइहौरी लाई मनाई रगाइलोंग खुलतारिबा चिंगी चिंगमाई अदु ngरang नुमिदांग पुंग निपान ताबा मतमदा निंखाइरखिबनी चिंगमाई निंखाइबा दुदा चर्च अमा यावना युम निपालोम लैनुंगदा फुमजिनबा यावना अकाय अतोय नंख्रे थौदोक अदुदा मियोय अमता अशोक अपंदी यावखिदे निंखाइबा दुदा चिंगथक्ता लैबा युम मरीरोम चेंथरक्तुना लैबाक मनुंगदा फुमजिनख्रे चिंगमाई किंथबा दुदा सोखलबा इमुंग मनुंगे मियोइसिंग रगाइलोंग एलपी स्कूल दा चंगजफम लौदुना लैरी चिंगमाई किंथरबा मफम अदुदगी मनिंग थंगबा माइकैलोमदा मीटर चनीरोम चटलगा लैबा मफम अमदसु चिंगमाई मतेक अमा किंथबदगी युम अमा अकाय अतोय नंखी युम अदुदा लैबा मियोइसिंगसु थंगनबदा लैबा युम अमदा चंगजफम लौदुना लैरी डेंजर ओइबा फिबम अमदा लै द हानसु 1 week before yum kai amarum toy khaba khar yaw khrabni ado akoina concern SDO khangde atai tai da che budi pikhat khre sarkar gi maikai dege pangbi bi aba makai yam thuna pangbi na ba akoina appeal tawbani hojik so so iba yum singcha yum kai loina toy khrabni na leifam leitramni na hoji akoi leiriba sige akoi ge primary school asida kanna sem sari bani sem saba loida ngai ri hoji imum kharadi hongjin dana leire स्टेट असिदा नोंग कन्ना चुबदगी नेशनल हाईवे सिंगदा लंबी नमथबगी थौदोक सिंग तोइना थोरकली ngasisu नेशनल हाईवे नंबर 37 इम्फाल जिरिबाम लंबीगी कोटलेन अमदी सिनाम खुलगी मरकता लंबी नमथखिबदगी पोचै पुबा ट्रक सिंग चटपा याखिद्रे इम्फाल दगी चौराकना किलोमीटर 35 रोम लापना लैबा हाईवे असिगी सरुक असि ngasi ayuk pung 3 makhai rom taba matamda फुट होमफुरोम सांगना लंबी तंखाई नमथखिबनी नेशनल हाईवे इंफ्रास्ट्रक्चर डेवलपमेंट कोऑपरेशन लिमिटेड NHIDCL की थौमी सिंगना एक्सकावेटर अनि सिजिनदुना लंबी असि सेमजनबा हौखी लंबी फाउनबा अयुक्तगी सेमजिनबा हौरबसु पोचै पुबा ट्रक सिंगदी लानबा याद्री अदुबु लाइट मोटर व्हीकल दी हौजिक फाउबगी ओइनदी लानथोकपा यारी अदुमकपु हाइरिबा लंबी असिगी तोंगान तोंगानबा मफम सिंगदा मखाताना लैंडस्लाइड थोकपा याबगी मफम कया लैरी NHIDCL की थौमी सिंगना नोंग चिंग की फिबम फरबदी हयेंग फाउबगी मनुंगदा चिंगी सरुक खरा तेम खाइरगा लंबी असि पाकथोक्तुना पोट चै पुबा गाड़ी लालहन्नबा होनगनी हाइना इम्पैक्ट न्यूज़ ता फोंदोरखी हंदक थोखिबा इसिंग इचाउदा अवाबा नंगलबा खुराई असेंबली कॉन्स्टिट्युएंसी की मफम सिंगदा चीफ मिनिस्टर नोंथोंबम बिरेना हकथेंगना चतुना येंगसिनख्रे
खुराई असेंबली कॉन्स्टिट्युएंसी के एमएलए एल सुसिंद्रो अमदी आईएफसीडी की ऑफिशियल सिंह यावना चक्किबा यंगसिन खोंगचत अदुदा चीफ मिनिस्टर ना मफम कयादा हांगबा रिलीफ कैंप सिंगदा सेल की तेंगबांग पिरमखी खोंगचत असिगी मतंगदा चीफ मिनिस्टर बिरेन हाइखिबदा इसिंग इचाउना सोगहलबा मियोय कयागे युम मणिपुर लेंगाकना सोइदना सागनी मतुंगदा इचाउ थोलक्तनबा मणिपुर की तुरेल खोंगनुंग अमदी अचौबा इरम खोंगलम कया तेंगनना थबक पाइखलगनी मियामनसु लेकाय लेकायदा इरम खोंगलम तेंगबदा सरुक याबियु लेंगा खक्तना थबक तौरगा खुदिंगमक चाउखटपा ngamloi हाइखी यूनाइटेड नागा काउंसिल गा चथगदबा ट्रापटाइट टॉक यैथोकपगी मतंगदा इंपैक्ट न्यूज ना हंगबा वाहंगी पाखुम पीरदुना अथुबा मतमदा वारी सारगनी हाइखी वारी सागदौरिबा असि पॉलिटिकल डायलॉग नि मसिदा डिमांड पीबा नत्रगा पीदबगी वाफम लैरोय यानबा खुदिंगमक वारी सानरगा वारोइसिन पुरकदबनी हाइखी I identified ayam batawre agriculture ki but yungi se hujik si ising si makhula kanda muk sum thumba yaureba hana ki ising chawba kanda center ga thumuduna ma ising chawba loigra kanda khongba lunglang dagi chumma kanda thungkalakpa na masing yam i hujik se anu huji still survey se nungti gi tawri hai tare sum nagi political dialogue ni dialogue hobuni sidai dai khoi adu pi bona traga pi da ba adu log bona traga log da gi question ka sulaitri wari sanaraga solution pun mo porka da mina wari saba hobudui wadani da government is continuation ni what the government had decided madudai da khoi adum stand tawni tawbu kari no pami do demarcation da district ki id boundary da boundary commission di hana su leiduna ada boundary ki sai na ba khoi na ba leiba khopra du gumba du kari yeng si khochige wari gotai sanaraga lakani adu ga khoi da madu roll back to ba khotpa du ba du gumba ki port khoi government ni decision leitri hai tar स्टेट असिदा पाक्तकनना इचाउगी अवाबा मायोकनरिबा सिदा तेंगबांग ओइननबा चीफ मिनिस्टर रिलीफ फंड लनाई मियोय लुप अमदी संस्थान सिंगना मतेंग पांगबा लेप्ट्री ngasisu all manipur skill development union na chief minister n birenda ichaugi tengbangi polam khusinaki honorable cm n biren singada akogi manipur gi ising isaw mari leinana akoina water tank sam khaka akogi union gi akoi all manipur skill development entrepreneur union ga pullaga akoi chana thakna ba ching hawai thum kharadang akoina sumaina leibaki da muktane donation khat tawjari आयुष की मेडिकल टीम सिंगना ngasi चाउना सोखलबा वांखै अंगोम लेकाइदा फ्री हेल्थ कैंप अमा पांगथोखरे हेल्थ मिनिस्टर एल जयंत कुमार की लमजिंग मखादा डायरेक्टरेट ऑफ आयुष इम्फाल न सिंधुना हेल्थ कैंप अदु चथखिबनी अदा खोइना देंगदेरिबा लायेंग जिंगी लाकदा अयामा खोइन थिंगनाजबदि सिंग चावबुसिदा मारु ओइना लोक खुबा लाहे होबा अदेगिदि ओइगी पुरी थुंगबना अयामादा थिंगनाजे मारु ओइना आंगांग जिंगदरसुने मा थिंगनेजे आइसिंग मोटपना नारा काइनो खंगदि अनाबाजी अदुना अयामा थिंगनै अदुना खोइना लाइसि ओनली अनाबा जिंगबदा गदंगतना हिदा langthak ki lem na pi basigi mathak ta khoi awareness program amasu myam da ayush karamaina ta wi haibagi awareness program gi akhoi gi literature leaflet amamam su len jen thoksai Uchekon Jubras Palina Center of Sales and Medical Representatives Union CRU Imphal Unit na sinduna lem na layang bagi health camp amangasi pangthokre health camp aduda punna Dr. Marina Anabacha mayang khairom layang khibaga loinana union asina lem na hidak langthak su yenthoki इचाउगी अवाबा मायोक नरिबा सिंगदा मनीवुड क्लब नसु चाना थकननबा पोटलम कया मतेंग पांगख्रे क्लब असिना इचाउना सोखलबा इम्फाल ईस्ट की मफम तरेता चतुना तेंगबांग पोटलम सिंग अदु येंथोखी क्लब सिंग असिना नमदाइलोंग नोंगमैबुंग वांखै अंगोम लेकाय खुराई नांदबम लेकाय खोमिदोक अमदी खाबैसोय अंजाम नगरदा पोटलम सिंग येंथोखी Oriental Club Khongman Mangzil na sinduna flood relief camp ama pangthokre camp aduda ya school gi MLT ai sete batagi mityeng makhada chana thakna na bapotlam kaya yenthoki loinana club asigi CMO Imphal East ki makhada lemna layeng bagi camp amasu pangthoki
Indian Red Cross Society Thawal District Branch na haukiba July Mari dagi hauduna branch asigi President Oriba District asigi Deputy Commissioner O Navakishore ki mityang makhada District asigi ichawna sokhalaba mafam kaya yengsinkre Wangkhem Assembly Constituency ki MLA K Megha Chandranasu Gari ki tengbang pirak pagalonena Waithau Laimang Chingon Moijing Chingyang Laikai amadi Moijing Wang mataba khong manungda leiba ichawna awaba tahankraba mioi singidamak tent manga pangkhatuna relief camp su hangdokre Wabagai Assembly Constituency amadi Lilong Assembly Constituency da ichawna maram oiduna mayum makai leifam leitraba khunja singda changsafam lauduna leiriba Nauria pakhang lakpa Assembly Constituency ki hiangkhang Tarahai Konjil da leiriba flood victim singda Tarahai Youth Development Organization amadi Muhammada Social Youth Club na cheng amadi chana thaknanaba polam sing tengbang pikre haina TYDO gi cherol amana hairakli Tampak lamdamda ichawna maram oiduna miyamna khudong chadaba kaya mayok nairingai cheirak asida lengak amasung opposition kangbuna BJP lengak ki numit chamani gi program da pangthoki ba thabak thauram singi matangda hunaduna leire haina Sivsena Manipur gi maikai dagi nungaitaba fongdorakli Babuparada laiba Sivsena gi office da paumi singa unaba mada Sivsena Manipur gi President M Tombina fongdorakpada Congress lengak na matam amada pangthok lamba thabak natraga anauba BJP na luchingba lengak asina pangthorakpa thabak sing sengdok na duna leibagi mahutta ichaw mayok na riba miyamgi awaba kokhanna ba hotnabiu ising zawna sogalaba mafam kayada chana thaknanaba polam sing ningthina yawhalu ana layengi hiramdasu ahenba miyeng thamduna leina tina thoraktanaba government gi maikaidagi lokhatpa yaba khongthang mayek singna lokhatpiyo haina appeal tawki awaba gi mathakta awaba tadna mari manga ising chawbugi tanja sida aikoi amana ama da hunadana nungsinadaba wahi sisinadana leigadabugi matam madu natte na dumaina thamjage ising isaw thoktana nabugi damakta mamangda tawrongdaba mayam singdu tawbiramdabadagi ngasidi awaba mayoknare flood ki affected area singse aikoi mapung phana mateng pangnana bo honabada Shiva Sena su akhoi agama mateng pangjari pangnana akhoi leigani Leibak miyam gi mangnana pathabak tawba singi mathakta action lokhatpada state asigi miyamna saugatpiu corruption amadi fake encounter case ta chenaba singi mathakta lengak asin akanba action logani haina Chief Minister Nongthombam Birena fongdokre Wafam asi ngasi luang sangba mamang lekai de leiba Chief Minister Nongthombam Biren gi sanglenda Northern Manipur Building Workers Union na sinduna sinmi singi welfare scheme singi matangda awareness program amadi labor card inthokpagi tharoma pangthoki baduga mari lenena fongdoki bani Chief Minister Nongthombam Biren na haikibada BJP na luchingba lengak asina miyam gi seva tawrage haiduna tholakpani lengak asina corruption muthatnaba mayai ka bachinjak thengnanaba paikhalakliba thabak thoram loinana miyam gi damak paikhalakliba chawkha thaurangi thabak singda miyamna mapung fana mateng pangbiu lengak asida sarkar chalayo haina miyamna sinabirabanina apanba pibiganu haina Chief Minister na appeal tawki nakal amaromda lengak asina sinmi singi oiba yaifa thaurangi oiba thabak thoram kaya ama paikhatpa haure lengak asina lairaba awaba taraba sinmi singda maru oina nupi amadi ahal oiraba mioi singi oiba scheme kaya ama paikhatle scheme amadi program singa sigi khudong chapa singa si mari leinaba department singa tanaraga sinmi singna kanaba lobiyu haina Chief Minister na fongdoki ngasigi thoromaduda Labor and Employment Minister T.S. Radheshyam Labor Department gi Deputy Labor Commissioner E. Tomba yauna maikai adom gi sinmi kayana saruk yakhi ngasigi thoromaduga mari leinana labor card sinmi singda yenthoki I don't care. I get praja ke service tawgani praja ke fanaba tawgani miyam ke fanaba tawgani sarkar ai do praja le rakana le doi nebo ai na praja ke damta fanaba tawbada miyam ke damta fanaba tawbada corruption tawramba mi corruption chenaba mi leba praja miyam ki mayok leba misam hatpa fact encounter chenaba mi aina book tawba matamda aina action loba matamda politics tawirkano mado ai gi waiba ai wonda so dum ai lalaga tawbiro yani ai wonda so aina lalaba aina praja gi mangana ba corruption tawraba praja gi mangana ba fataba tawraba praja gi senja thumda tawrama channel magade ai wonda so tawbiro yani aina tawba matamda so aina praja gi damakta against leba mi singi matakta
प्रजा की लेबा की मांगना बताओ मीसिंग मथकता कना लेजद्रब अतोनता सिंह वोटपा यात्रा मिशम द खुलाई थारगा हाटपा तुपा तब मयाम की मथकता इन एक्शन लौरप मतम मदो प्रजा सपोर्ट तौबियो इसिंग हेक चाउबगा वाटर सप्लाई डिपार्टमेंट ना तोती इसिंग थाबा लेबलिबसी वाटर रिजर्वोयर सिंगदा इसिंग थुमजिन खिबना इसिंग थंपम लेतबदगिनी थेंगनरिबा खुदोंग चादबसिंग असि कोकननबा थौरांग कया पाइखतननबा होटनरी हाइना PHED मिनिस्टर लोसी दिखोना फोंगदोख्रे लोइनना घरी मखालकाय अमदी चंगांगई मनिंगदा लेबा वाटर सप्लाई स्कीम सिंग असिदा लेरिबा अवात अपासिंग असि अथुबा मतमदा यिंगसिननबा प्लान दा हापले हाइना मिनिस्टर ना थाजबा बिख्रे ngasi minister losi dikhona amadi PHED gi official sing amadi Patsoi assembly constituency gi social worker CS Bijoy ga loinana gari makha lekai amadi changangai maningda leiba water supply scheme sing yengsin ki yengsin khongchat aduga mari leinana minister losi dikhona haikibada kuiraba potlam kaya athuba matamda semjin sajinna bahonari haiki impact news na hangba wahangi paukum piraduna minister na hai इसिंग इचाउ थोलकपदा वाटर रिजर्वोयर सिंग असि इसिंग न थुमजिनदुना खुदोंग चादबा कया मायोकनरी अदुबु मेजर प्लान कया तौदुना खुदोंग चादबा सिंग असि कोहन्ना बहोनरी हाइकी Department has already planned to take up in a organized manner, and then it's already in the plan, and then we are hopeful that will be taken up very soon. We are giving our best. Our situation in Manipur, see, we don't even have place to take water when there is flood. So we have a lot of major plan in the pipeline, so we will take up these things. We are supplying water, drinking water to everywhere, but there is no appreciation. My department, they are doing, my engineers are really doing. The population is 4,000 maya yoba, 50% maya is ising taktab sahi kun kumanga maya na khanga labor pony. Quite honorable minister na soidan yam to Tanaraga, Karati soidan a pangani have a say Masay Tazabatam. कंजाबी लाइरक मचिंदगी खुयाथोंग ताबा लंबी अथुबा मतमदा सेमजिलु अमसुंग लेकाय असिदा थकननबा इसिंग फंगलु हाइबा डिमांडा लेकाय अदुगी इमा इबेन सिंगना वाकत मिफम चथख्रे नगा मपाल फरोय संगबम लेकाय अपुनबा मैरा पाइबी लुपना सिंदुना वाकत मिफम अदु चथखिबनी वाकत मिफम अदुदा सरुक याखिबा मैरा पाइबी लुप की कन्वेनर SB मोलाना इंपैक्ट न्यूज फोंगदोरकपदा इंग कुमजाली सिंग अनिगे सुपना तरा हमदोइदा मतम अदुगी लेंगाकना लंबी चाउथोक पदा हाइरिबा लेकाय असिगे युम कया कखरबा मतुंग हौजिक फाउबा लंबी असि सेमजिंदना लाकली कांग्रेस लेंगाकना सेमजिलमद्रबसु अनौबा BJP लेंगाक असिना अथुबा मतमदा थबकता ओंथोक पिरकनी हाइबगी थाजबसु थमलखी खबर दा कोई कयाम हापचाखरे सी लोइसनबी अथुबा मतमदा कोई लंबी से अछोपन यावरे हाइदना अदुगी मतुंगदा लंबी से यादे हाइबना हाइरगा कोई चाही 10 की मथकता कोई इसिंग से चाबा सुंफंग फंगक्त्रे अनौबा सरकार सिना अथुबा मतमदा मसी लोइसनबा पाइखतबियु अखोइबु इसिंग फंगनबियु लंबी से अथुबा मतमदा सेमजनबियु हौजी अखोइ जुलाई थाजिबाव मनुंगदा मखोइना सरकारना करिगुंबा पॉजिटिव रेस्पॉन्स अमा पिबिरक्तना तौबिरक्तबा तारगदी एजिटेशन मयाम अमा चंगझलआनी मणिपुर की महौसादगी लेजरक्लबा पेंगबा अमदी ngatonga मखलसिंग असि मपुंग फाना मणिपुर दा फंगलगनी हाइना ओइनाम असेंबली कॉन्स्टिट्युएंसी की MLA L राधा किशोरना फोंगदोख्रे ngasi tawbulda tawbul welfare committee na chalaiba fish hatchery and seed farm yengsin khongchata MLA na wafam asi फोंगदोखिबनी खोंगचत अदुदा इचाउना सोहलबा तौबुलगी ngaayokpa farm amadi isingna thumjeliba lawbu kaya hakthengna yengsinkhibaka loinana ngami amadi lawmi singda yaifanabagi damak athubada government ki maikaidagi pangba yaba mateng pangani haina su phongdokhi मतंग स्वाइस ब्रेक अम लौजगे मणिपुर अमदी मालेम की तोंगान तोंगान बे पाउ सिंगल लोने खो ब्रेक तक याम थुना हंजरके इंपैक्ट न्यूज पु मियंग तातुना लेबियु मयाम मुकान तराम नो ओक्चरी बुलेटिन सी की मखा ताबा पाउ मियाम द बिजरी IAS ऑफिसर ओइनाम नवकिशोर बु चीफ सेक्रेटरी फमदगी लौथोकलगा ट्रांसफर तौरिबसी स्टेट कैबिनेट ना MDS की वाथोक थिजनबा CBI दा सिनबगा मरी लेनै हाइना लोकल TV चैनल अमदा फोंदोरकपसी अरानबने हाइना IAS ऑफिसर असिना सेंगतोरकली हिरम असिगी मतंगदा ngasi nungthil sanjentongda leiba masagi quarter da paumi singa unabada former chief secretary navkishore na haikibada MSD gi chairman asi chief secretary na ex officer oina chairman oibani
Chief Secretary ki mathaudi MDS ki meeting tawbada chairman oibani mahaki matamda MDS ki account asi Chief Secretary na operate tawramde project director administrative officer na operate tawbani adubu matamadu ki lengak na MDS ki sel tum ki fivum fagatna ba haibadagi che khaktamak counter sign tawbo oina project director ga thabak hauki Chief Secretary oina counter sign tawba matamdagi haujik fawbada MDS ke account da asoiba amadi lana sizin nakiba laikide MDS ta laitringai mamangda senfam kaya iho hona leiba manba kaya leiramki deposit tawbaga pithokiba amadi lemhaubaga manada bakaya laiki madugi mathakta vigilance pu MDS ke account thizil hansi haiduna che ikiba laikre अनौब लेंगाक लेरक्लब मतुंगदसु चही असिगे मे थादा विजिलेंस के महुत्ता CBI दा थिगत हंसी हाइना अमुक थागतखी CBI ना इंक्वायरी तौरपदा असोइब तौब खुदिंगमक फोंदोरकनी मरम असिना लोकल TV चैनल अमना फोंदोकिब वाफम असिगी सोर्स ताकपिदुना फोंदोकलबदी मपुंग फागनी हाइखी नाकल अमरोमदा महाकी वॉलंटरी रिटायरमेंट लौबगी अयाबा मणिपुर लेंगाकी माइकैदगी यारे हाइबगी चेरोल अमसु पिरकले हाइखी अना हाइजनिंग वॉलंटरी रिटायरमेंट गवर्नमेंट ऑफिशियल रिटायर तब रिटायरमेंट की अयाब से पीद्रीद ऑफिसर से मथक विजिलेंस केस लेब्रा डिपार्टमेंटल इंक्वायरी लेब्रा है वेरीफाई तौर लेट्रे माई मथक करीमत केस लेट्रे माई मथक सस्पेंशन लेते डिपार्टमेंटल इंक्वायरी लेते मासी फ्रॉम एंगल स्पेशली विजिलेंस एंगल क्लियर तौरे है ऑथोरिटी यारगा अखोद अदुमाय तौना रिटायरमेंट्स की अयाब से पीबीरक्पा ओइरंगनी हैना खंजै अदुना हाइब रिकॉर्ड की मतुंगदि आई एम क्लियर फ्रॉम ऑल एंगल्स ऑफ विजिलेंस हैना तो अदुम सु थमजगे ओइनाम नवकिशोर बु चीफ सेक्रेटरी फर्मदगी लौथोखिबकी मायोक्ता निंगथौखोंग माइकैगी नुपीसिंगना प्रोटेस्ट तौख्रे नुपीसिंग अदुना ख्वाइरंबन कैथेल रोमदगी लाक्तुना सीएम बंगलो तमना थोमजिन्नबा खोंगचत अमा लाखी अदुबु पुलिस की कांगबु अमना जोनोस्टन हायर सेकेंडरी स्कूल यौरकपदा थत्तुना थमखी पुलिस की अथिंगबा नमखाइनबा होटनबदा ngamkhidabadagi mafam asida protest tawduna laiki tungda mioi khara khangatuना चीफ मिनिस्टर उनब चतखी खोंजंग असigi matangda ais kiran mala kobi nupi aman haikibada नवकिशोर बु मरम चादना चीफ सेक्रेटरी की फमदगी लौथोकपा हाइबसी मरम चादे करी मरम की दमक महाकपु फमसीदगी लौथोकपनो हाइबदु मणिपुर लेंगाकना अथुबदा खंगनगदबनी मियाम की अपाम्बगी वांगबदा थबक तौरकलबदी अकनब खोंजंग चंगसिनगनी लोइनना लमदम असigi लोल अमदी लमित तुमित खंगदबा नन मणिपुरी अमदा चीफ सेक्रेटरी ओहनबा मरम चादे हाइकी मणिपुर दा चीफ सेक्रेटरी मरम चादना ओनाम नबके सो लखोग बिसिकरी की मरम की दमकनो मागी मरान करिनो लोइना ना मितो पिरानसा मिरोन मिरी खंगदबा दुदा फंक्शन की बिसना करी मरम बिनो मागी मरान मतिक्साना प्रजाम्या मणिपुर प्रजाम्या नतिनिति बसे मागी मरादो असीदा असी तौबनी असना असी तौबनी मरागी मरान लई हाइना अखोई लखोपना हाइबसे अखोई ngasi सीएम की मफंदा अखोने थंगसनी नाकल अमरोमदा गवर्नमेंट की थवंगबु यानिंगदबा फोंगदोक्तुना लमफिल सना कैथेलदा वाकन मिफम चथख्रे वाकन मिफम अदु सना कैथेल नुपी कांगलुप अवा तेंगबांगलुप अमसुंग लमफिल सना कैथेल डेवलपमेंट अथॉरिटी अहुमना खुसमनदुना चथखिबनी चीफ सेक्रेटरी की फंबू येलहोमीदगी लौथोकलगा मपालमगी मियोइदा सिनबा हाइबसी मरम चादे हाइना जॉइंट एक्शन कमिटी ऑन इनर लाइन परमिट सिस्टम JCILPS की चेरोल अमन हाइरकली थवोंग असी येलहोमी सिंगदा इकाइबा पीबनी लोइनना ममई थंगददी मणिपुर की चीफ मिनिस्टर सु सेंटर दगी डेपुटेशन दा मिटोप अमा थारकपा सोइद्रबनी हाइनसु लेंगा की लोइसंगना खु सेंदुना लेबियु हाइना फोंदोरकपगा लोइनना येलहोमी बु नमथबगी थवोंग असी लेंगा असिना इनफम थोकते हाइना चेरोल असिना मखा तारकली नाकल अमरोमदा मणिपुर की चीफ सेक्रेटरी सेंतोकपा मरम चादे ऑर्डर अदु कक्थलु हाइना इरमदम कनबा अपुनबा लुप इकलना फोंदोरकली वाथोग असिगी मतंगदा चंगसिलकपा खोंजंग सिंग असिदा लुपना हनबा लेतना मतेंग पांगनी लोइनना इंडिया की प्रेसिडेंट अमसुंग प्राइम मिनिस्टर सु खोंगफम हंदोकपिनबा हाइजनबा सेम सारे हाइनसु मखा तारकली इम्फाल ईस्ट पुलिस ना मालेम की कैथेलदा लुपा लाख तरा तरुक्का लिसिंग कुन मंगालोम की सेनफम ओइगदबा हीरोइन नंबर 4 ग्राम चामगा सुपना तरुक्का कोनना नुपा अमा फारे फारबा मियोय अदुदी चुराचानपुर की सिंहात सिमवेंगदगी हौजिकना न्यू चेकोन की ट्राइबल कॉलोनी दा लेबा आइस कामलियन मांग चही कुनमापन
ngakpigani chei kuntra mapan apokpa lekhidaba ginza langni SP K Kabib ki yathang matung inna additional SP W Kasar ki mityang makhada Civil Arm Reserve ki DSP Roni Mayeng Bamna luchingduna narcotics ki OC P John yawba team amana Kamlian bu fabani Police ki team aduna ngasi ningtilpung ohum makhai taba matam adwaida Chekon crossing da auto ama check tawbada Kamlian na chingnaningai oiba maongda JBK company ki speaker box ama purakpa thengnakhi Mafam adudagi Imphal East Police ki office tamna puraklaba matung Imphal East Magistrate ki mamangda speaker box adu hangtokpada heroin number 4 adu packet ani thokna haplambani khudakta packet ani adugi arumba onbada gram chamaga sukna taruk lumki faraba Kamlian ki mathakta ain ki oiba khongtang lokhanana ba case amasu lokhatkre Lamlai Police Station na nupa ama lupa lakh manga makhai selfam oigadaba opium kilogram taruk makhai ga konana fare faraba nupa adudi Kangpokpi district ki cycle kaithel dagi saimang khongsai chehini fuhumdoi apokpa ngamja pauni saimangbu opium aduga konana Lamlai Police Station amadi taratare suba Assam Rifles ki DGAR FIU gi tarani thoi suba intelligence team gi apun bakhutpu amana Lamlai Police Station gi mamang da ngarang fabani team aduna khulai puba gari ama Lamlai rom da chatkhre haiba pau fangbadagi Lamlai Police Station mamang da ngarang nungthil check tawbada Yaingang Pokpi lom dagi Mahindra Scorpio ama lakhi chingningai oiba maongda gari adu thorokpa ubadagi khamduna check tawbada gari manungda opium adu plastic na yomba packet nipal da lotlamba thengnarakibani Faraba Saimangi Mathakta Aingi Khongthang Lokhanana ba case ama lokhatkre hairi Pandit Din Dayal Upadhyay gi chahi chama suba mapok kumon thoramga mari leinana miyam gi oiba mifam amangasi Khundrakpam Assembly Constituency gi manung chana leiba harau rauda pangthokre BJP Khundrakpam mandal na sinduna thoram adu pangthokibani Pandit Din Dayal Upadhyay gi hinglingai matamda lengak miyam gi damak yaifat thaurang kaya tauramki loinana BJP na safonglakiba Bharatiya Janasangh kauba political party amagi maru oiba thaudang kaya lauramki Manipur da leba Manipuri sinau gi damak tawi mane se bunu mongba khalon tulung khanbi gi damna aina yum le kana yum sali se maram di kana Congress le ke BJP le ke sarkar le ki ka ne sa mana mi ng di ye gadam mi ng gi yeng bangam dragadi akoji party na ti mani party is kind of public mayam gi damak thok to gi thori mi mayam damak to gi thor ko kam da thok to khoin mai pu na amat to mi ng gi yeng bangam dragadi akonya Bangtuke ne ke khali ba public bigeng khali message do one tinam sakkene Patsoi Assembly Constituency ki MLA AK Mirabaina Sagolban Lukram Lairak Youth Club ta Information Center amangasi hangdokre Lukram Lairak Youth Club na sinduna club asigi sanglenda pangthokiba chamba thoromaduda AK Mirabaina fongdokibada Information Technology chawkhalakpaga mari lenena club ki thomi singna chen chongduna Information Center ama hanglakpa haibasi lamdam asigi laibak fabani lamdam asibu chawkhatpa purake hairabadi mipum khudimak amata oina punna chakminaba mathau tai haiki Manipur si asuki matik yamna luraba tampham amada hojik leiriba law and order gi phibam da oiro hiram khuding maktanga si aikoi awat pana thanba leipak ama oiri aikoi gi building tongan ba samgat sagat pa mayam jindo lamjen tanaraga sanga duna leibagi mahutta anauba policy program kaya aikoi yakaya yathok anauba ngasidi tha hum mapung phakrabanina anauba lamjen anauba aikoi gi tungi future gi kaya yatpagi matam yaure hai TG Higher Secondary School gi seat capacity chamaga yankhaida henkate haina Education Minister TH Radesh yamna fongdokre seat masing henkana naba khongthang asi mahairoi amadi mahairoi gi mama mapa singi yenglaga laurakpani hairi Oinam Sports Association asinba amadi Chandrahas Pharmacy na sponsor tauba mega free medical health camp ama Oinam mamang laikai toman makhongda phongdokre Mioi cham rom hen bada khudong chaba pi khiba camp adu lemna hidak langthaksu yentokhi
United Clubs IMC Ward number 4 Uripok na sinduna ngasi nagampa lai ising chaibi lai bungda English ngani ge supna tara taret ki class 10 amasung 12 ki examination da mark wang na fanglakhraba mahiroi singda taret laksuba meritorious award yenthokpagi thoram panthokre Thoram aduda Deputy Chief Minister na IMC Ward number 4 United Clubs ki patron member oibada ayaba pi ki baga loinana Thoram aduda silang bada lupali sing yangkai tengbang ki amasung makha tarakpada pangthokadaba meritorious award ceremony sing dasu leptana tengbang gani haina su thazaba pi ki Haukiba July Nipanda Eastern Students Club Nongmaibungna Sinba Hausida Indigenous Peoples Association of Kangleipak Ipak na athingba pinana bahona ringai chairakta Imphal East District ki SP Kabib ki mityang makhada Porompat Police Station ki OC S Chandrakumar na asoi angam amadi khatna chainaba thoktana ba hausi adubu thingkibabu association asigi cherol amana thagatpa phongdorakli Lamdamasida makhal amataki hausi sinbidanaba appeal torokpaga loinana hiramasida law and order ngakliba police department nasu open gambling asida athingba pifam thoi hainasu cherol asina makha tarakli Hauzik sanabagi pau Chatliba chahi asigi August 13 dagi 18 fauba Kerala gi LA da pangthokgadoriba Senior National Unequipped 7 Equipped Men and Women Powerlifting Championship ta saruk yagadaba Manipur team gi list ama ngasi All Manipur Powerlifting Association na thokre Hariba championship asida nupa sanaroi 15 nupi sanaroi 12 amasung official marina saruk yagani hairi loinana championship asiga mari lenana coaching camp ama thasigi 12 da ELBBTC kaisamthong ilangbam lekai da hauragani saruk yagadaba sanaroi singna numit asigi pung nipan gi manungda matam chana yorokadabani haina association asina thadorok pacherol amana khangalakli Mamang thagi tara manga degi tara nipan faubada Uttar Pradesh ki Agra da pangthokiba taruk suba thangta Federation Cup ta mana matum phanglakhraba Manipur gi sanaroi singbu taramna okre ngasi huye lalong thangta association sinduna major khulda leiba Manipur Press Club ta pangthokiba thoram aduda Manipur gi mahut sinduna championship aduda tongan ba weight category singda saruk yakhiba nupa macha amadi nupi macha thangta sanaroi chamaga tarani thoi amadi official maribu taramna okhi Thoram aduda huye lalong thangta Association of Manipur ki President S Prem Kumar amadi association asiki tongan ba unit singi thoburoi kayana championship aduda manamatum fanglakhraba sanaroi sing aduda manamatum kaya khudol tamki All India Football Federation gi mityang makhada All Manipur Football Association na sinduna chathakiba AIFFD license course ngasi loisinkhre Football masana gi lamda All Manipur Football Association gi hona jamal adubu masak khangbiduna All India Football Federation na Manipur da AIFFD license course asi pangthokpada ayaba piduna chahi asida anirak suba oina course asi Imphal da pangthoki ngasi khuman lampaki Manipur Olympic Association ki sanglenda pangthokiba course asigi practical amadi theory gi oiba makhal makha kaya gi matangda pangthokiba certificate course asida saruk yariba miyoi kayana football masana gi maramda tongan ba hiram kayada khanane nakhi Certificate course asida AIFF ki instructor amadi AFCA license holder El Chauba Devi Gilam Jing Makhada Chathariba course asida Nagaland dagi Roko Nainu Hairiba Miyoi asi yauna Manipur dagi nupi ani yauna Miyoi kulumdoina saruk yaki Amphagi President S Chanatomba Treasurer L Dinamani amadi Assistant Secretary ani yauna ngasi loisan begi thoram aduda saruk yaki All Manipur Football Association asinduna pangthokiba match commissioner amadi referee assessors course ngasi loisinkhre Football tournament amagi match amada khangaudana tholakpa yaba thokdok kayana maram oiraga thokhaningdaba thokdok wathok sing adu thoktanaba hotnagadaba match commissioner amadi referee assessors anina lawgadaba thodang kaya sing adugi matangda AIFF ki referee instructor Jadav Chandra Haubam Gilamjing Makhada Amphagi referee instructor L Yaima senior match commissioner amadi referee assessors oiriba KSAs
Madhu Chandra amasung KSA Sarachandrana course asida saruk yariba mioi taramanga aduda takpi tambibaki thodang lawki. Ngasi loisengiba course atuki thorom aduda Amphagi President S Sanatomba amadi Assistant General Secretary L Jyotirmoy Roy loinana association asigi thopuriba mioi kayana saruk yaki. Main role lobiriba HOR ekoida pibiriba fruitful knowledge ekoi shusho shoidana district in satuna lakadariba upcoming tournaments singda ekoi implement over apply tawdana how to encourage the referee company haibasida ekoi knowledge tunna paminare hena lojai ekona famjariba knowledge singa se moto ina for the good of the game takar laiba ram singda ekoi shusho shoidana mate pangmu namagani hai. Aroibada bulletin asiki headlines amuka hana miyamda thamjage. Lilong nungai ichaugi fibam luna leiri langol lai manai amadi khurai tinsit road tasu chingning khai duna miyamda chauna awaba mayok na halle. National Highway number 37 Imphal Jiribam Lambigi Court Lane amadi Sinam Kulgi Marakta Lambi Nam Thakibadagi Pochai Puba Truck Sing Chatpa Yakidre. Chief Minister N Birena Khuraigi Ichangna Sokalaba Mafam Sing Haktheng Nana Yengsin Kre Ichangna Amangata Thogon Thaba Singgi Yun Saragani Hai Kre. Corruption amadi fake encounter case ta chena basingi mathakta lengak na akan be action logani haina Chief Minister Nongthamba Birena Pongdokre. Hanagi Chief Secretary O Navakishore da Senja Thumjaga Mari Lenana Sirakliba Maral adu yumfam yaudabani hairi. Amasung Imphal East Police na Malemgi Kaithel da lupa lakh 13 rom gi mamal oigedaba heroine number 4 ga konana chena ba miloi pare.